ꯃꯃꯥꯡꯒꯤ ꯆꯍꯤ 2025 ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯂꯣꯕal ꯁꯥꯎꯊꯀꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯄ ꯆꯥꯏꯅꯥ, ꯔꯁꯤꯌꯥ, ꯏꯟꯗꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯒ꯭ꯂꯣꯕal ꯁꯥꯎꯊꯀꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯛꯇꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯃꯤꯅꯦꯠ ꯇꯧꯔꯝꯕ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ, ꯃꯔꯨꯑꯣꯏꯅ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤꯕꯨ ꯁꯤꯡꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯌꯥꯝꯅ ꯀꯟꯅ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯗ ꯕ꯭ꯔꯤꯛꯁꯀꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯕꯨ ꯑꯣꯏꯒꯦꯔꯥ, ꯒ꯭ꯂꯣꯕal ꯁꯥꯎꯊꯀꯤ ꯑꯣꯏꯕ ꯅꯧꯅ ꯂꯥꯛꯈꯤꯕ ꯑꯅꯧꯕ ꯁꯃꯤꯠ ꯀꯌꯥ ꯑꯃ, ꯑꯅꯧꯕ ꯇ꯭ꯔꯤꯇꯤ ꯀꯌꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ 2026 ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯈꯤꯕ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯁꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ, ꯆꯥꯏꯅꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯉꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯦ, ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯄꯦꯄꯔ ꯇꯥꯏꯒꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯅꯕ ꯀꯌా ꯑꯃ ꯌꯥꯎꯅꯔꯛꯂꯦ꯫ ꯍꯟꯗꯛꯀꯤ ꯆꯍꯤ 2026 ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯤꯗ ꯇꯧꯗꯨꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯑꯦꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯁꯤꯟꯗꯨꯅ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯦꯟꯒꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯅꯤ꯫ ꯆꯍꯤ 4 ꯍꯦꯟꯖꯤꯜꯂꯛꯅ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯕ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯅ ꯎꯅꯔꯝꯂꯤꯕ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯃꯦꯖ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯗꯣꯃꯤꯅꯦꯟꯁ, ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤ ꯍꯟꯊꯔꯛꯄ, ꯃꯄꯥꯡꯒꯜ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯣꯟꯊꯔꯛꯄ, ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯉꯁꯤ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯕꯨ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯄꯤꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯐꯦꯌꯔ ꯑꯁꯤꯗ ꯉꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯔꯁꯤꯌꯥꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯂꯦ꯫ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯃꯐꯝ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯇꯞꯅ ꯇꯞꯅ ꯎꯔꯛꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯣꯛꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅ ꯑꯇꯣꯞꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯀꯥꯏꯊꯔꯛꯄꯅ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯔꯁꯤꯌꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯥꯀꯜ ꯀꯌꯥ ꯑꯃꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯐꯣꯝꯗ ꯂꯥꯛꯈꯤꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯇꯨꯔꯀꯤꯅ ꯕꯦꯛ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯜ ꯁꯥꯔꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯇ꯭ꯔꯥꯟꯖꯤꯁꯟꯒꯤ ꯑꯣꯏꯕ ꯄꯦꯔꯠ ꯑꯗꯨꯗ ꯁꯤꯔꯤꯌꯥꯗ ꯂꯩꯔꯝꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯐꯥꯎꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯈꯧꯇꯥꯡꯁꯤꯡꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤ꯫ ꯉꯁꯤꯃꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯨꯑꯦꯁꯀ ꯌꯥꯝꯅ ꯃꯔꯤ ꯆꯠꯄ ꯂꯩꯉꯥꯛ ꯑꯃ ꯍꯧꯖꯤꯛ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯦꯟꯗꯣꯔꯛꯇꯨꯅ ꯑꯃꯨꯛ ꯂꯥꯟꯐꯝ ꯑꯁꯤꯅ ꯀꯨꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯔꯁꯤꯌꯥꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ, ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯂꯛꯄ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯦꯁꯤꯌꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯟ ꯕꯦꯛꯌꯥꯔꯗꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯁꯔꯨꯛ ꯑꯃꯁꯨ ꯑꯣꯏꯔꯝꯂꯤꯕ ꯅꯣꯀꯣꯔ ꯀꯔꯥꯕꯥꯛꯀꯤ ꯑꯣꯏꯕ ꯑꯥꯔꯃꯦꯅꯤꯌꯥ, ꯑꯖꯔꯕꯩꯖꯥꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯐꯝꯁꯤꯡ ꯑꯁꯤ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯗꯨꯅ ꯂꯥꯛꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯅ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯗ, ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2026 ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯃꯈꯛꯇ ꯅꯤꯀꯣꯂꯁ ꯃꯗꯨꯔꯣ ꯐꯥꯔꯕ ꯃꯇꯨꯡꯗ ꯔꯦꯖꯤꯝ ꯆꯦꯟꯖ ꯇꯧꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯔꯁꯤꯌꯥ, ꯆꯥꯏꯅꯥ, ꯏꯔꯥꯟꯅꯆꯤꯡꯕ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯌꯨꯑꯦꯁꯀ ꯌꯥꯅꯗꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯊꯤꯕ ꯈꯛꯇꯃꯛ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯌꯨꯑꯦꯁꯀꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯌꯨꯔꯣꯞꯇꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯈꯔꯗꯤ ꯍꯤꯔꯝ ꯈꯔꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯔꯦꯖꯤꯝ ꯆꯦꯟꯖ ꯇꯧꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ
USAꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯁꯦꯛꯇꯔ ꯑꯁꯤꯗ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯑꯁꯤꯗ USꯅ ꯃꯄꯨꯡ ꯐꯥꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯃꯁꯥꯃꯛꯅ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯑꯣꯏꯜꯁꯤꯡ ꯑꯁꯤꯁꯨ ꯌꯣꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯕꯖꯦꯛꯁꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯊꯥꯎ ꯄꯥꯝꯕ ꯇꯥꯔꯒꯗꯤ USꯅ ꯌꯣꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯋꯥꯐꯝꯗꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥ, ꯆꯩꯅꯥ ꯑꯃꯁꯨꯡ ꯏꯚꯟ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ USAꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯁꯤꯟꯅꯕꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ USꯀꯤ ꯂꯩꯉꯥꯛ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯣꯂꯔꯒꯤ ꯑꯣꯏꯕ ꯚꯦꯂꯨ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯚꯦꯂꯨ ꯍꯟꯊꯔꯛꯂꯤꯕ ꯑꯗꯨꯒ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯏꯁꯨ ꯀꯌꯥꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯏꯂꯦꯛꯁꯟꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤ ꯀꯥꯏꯊꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ USꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯣꯜꯕ ꯇꯧꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯣꯡꯅ ꯁꯄꯣꯔꯠ ꯇꯧꯕ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯌꯣꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤꯒꯤ ꯑꯣꯏꯕ ꯔꯦꯖꯤꯝ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯖꯤꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯥꯎꯕ ꯐꯣꯡꯗꯣꯛꯅꯕ ꯂꯩꯔꯦ꯫ ꯃꯃꯥꯡꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯈꯛ ꯍꯤꯖꯥꯕ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯃꯣꯔꯦꯜ ꯄꯨꯂꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯃ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯂꯤ ꯈꯥꯃꯦꯅꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯍꯤꯡꯕ ꯉꯝꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯄ꯭ꯔꯣꯛꯁꯤꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥ ꯊꯥꯗꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯛꯄ, ꯏꯟꯐ꯭ꯂꯦꯁꯟ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯔꯦꯟꯁꯤ ꯔꯤꯌꯦꯜ ꯑꯁꯤꯒꯤ ꯚꯦꯂꯨ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯂꯥꯛꯂꯤꯕ ꯏꯍꯧ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯔꯕ ꯁꯤꯇꯤꯖꯟꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯤ ꯂꯥꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯦꯖꯤꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯧꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯐꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯕꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯄ꯭ꯔꯣꯇꯦꯁ ꯇꯧꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯦꯖꯤꯝ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯑꯂꯤ ꯈꯥꯃꯦꯅꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯈꯤꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯃꯥꯡꯖꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯔꯁꯤꯌꯥꯒ ꯄꯨꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ USꯄꯨ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯚꯦꯅꯦꯖꯨꯂꯥꯗ ꯊꯥꯖꯤꯟꯗꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯈꯤꯕ ꯄꯩꯁꯥꯁꯤꯡ ꯃꯥꯡꯒꯗꯧꯔꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ USꯄꯨ ꯆꯦꯂꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯥꯏꯊꯤꯈ꯭ꯔꯦ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯕꯨ ꯀꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯖꯄꯥꯟ, ꯁꯥꯎꯊ ꯀꯣꯔꯤꯌꯥ, ꯐꯤꯂꯤꯄꯤꯟꯁꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ USꯀ ꯅꯛꯅꯕ ꯁꯥꯎꯊ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯆꯂꯥꯏꯔꯝꯕ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯚꯦꯅꯦꯖꯨꯂꯥ ꯃꯥꯏꯊꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯛꯁꯤꯜꯂꯨꯔꯕ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯁꯨ ꯇꯨꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ USꯀꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ